ngasi upung mapalom ta matunda Singjamei police ti OC inspector AK Sanathune lusingba kangbu amana Singjamei khangem pali amasung pichu lampaki area sing sathaki ba drive ta Meeoi manga masing yanglaba Yoongang amasung Yoongouga sing korana fat pagam le haire drive adu yahan boina khangem pali panthak tagi thongam Ronaldo sai kuma apokpa tomsa ko ba Meeoi ama kenbiar taruk Yoongang lita tara kona fat ki makha tarak poina khana orem le kai dagi thongam premji sahi nipu apokpa le khida ba ibo tombisu kenbiar manga amasung Yoongouga lita tranga kona fat ki haire tim adumangna Singjamei chinga makagi area da drive ta thawa matam da su kumbong moyum jadumani sahi yangkai apokpa le khida ba ibobi ko ba Meeoi amasu Yoongang botol manga kenviar batan manga ga korana fat ki lekai adumak tudagi aibam heroji chahi kunthra ga mathoi apokpa le khidrawa iboton ko ba Meeoi amasu Yoongang botan trawm doi amasu Yoongouga lita kuntru ko korana fat ki hairi makha tarak poina khangem pali da chathaki ba drive ta su lekai adumak tudagi moirang them prem sahi yangkai mathoi apokpa le khidrawa MB Chandra ko ba Meeoi amasu Yoongouga lita taratret amasu Yoongang boton manga korana fat pangam ki hairi fara polam sing adu loina Meeoi sing adu lamphenda leba excise department